ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯁꯨ ꯃꯤꯁꯛ ꯑꯃꯈꯛꯅ ꯋꯥꯔꯤ ꯑꯃ ꯊꯥꯕꯤꯔꯛꯑꯦ, ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡꯁꯦ ꯃꯌꯥꯏ ꯑꯣꯏꯔꯞꯀꯣ ꯑꯗꯨꯝ ꯍꯤꯡꯖꯕ ꯏꯃꯨꯡꯅꯤ꯫ ꯌꯥꯝꯅ ꯀꯥ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯦ, ꯋꯥꯕꯁꯨ ꯅꯠꯇꯦ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯃꯣꯏ ꯃꯤ 2-3 ꯈꯛ ꯆꯥꯖꯩꯀꯣ, ꯃꯕꯨꯡ ꯑꯃꯒ ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯃꯃꯥ ꯑꯃꯒ꯫ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯃꯕꯨꯡꯁꯦ ꯃꯥꯁꯦ ꯃꯤꯒ ꯈꯤꯇꯪ ꯃꯤꯃꯥꯟꯅꯗꯦ, ꯃꯌꯥꯝꯅ ꯂꯩꯅꯔꯤꯕ ꯆꯥꯅꯔꯤꯕ ꯆꯠꯅꯔꯤꯕꯁꯤꯗꯒꯤ ꯃꯥꯅ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯦꯕ꯫ ꯀꯃꯥꯏꯅ ꯇꯣꯡꯉꯥꯟꯒꯦ ꯍꯥꯏꯕꯃꯇꯝꯗ ꯃꯤꯁꯦ 2 ꯅꯠꯇ꯭ꯔꯒ 3 ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯣꯕ, ꯑꯍꯜ ꯂꯃꯟ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯑꯣꯏꯒꯦꯔꯥ, ꯃꯥꯁꯦ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯌꯥꯎꯗꯣꯏꯅꯦꯕ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯎꯕꯁꯤꯗ ꯃꯌꯥꯝꯅ ꯉꯥꯡꯉꯤꯕ ꯋꯥꯗꯣ ꯁꯨꯡꯇꯥ ꯇꯥꯗꯕꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯄꯣꯏꯟꯇ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯕ, ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ꯫ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯁꯦ ꯃꯤꯅ ꯇꯥꯅꯤꯡꯉꯝꯒꯅꯤ ꯑꯣꯔ ꯇꯥꯅꯤꯡꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯃꯥ ꯑꯗꯨꯝ ꯈꯪꯗꯦ, ꯈꯪꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯁꯥꯅ꯫ ꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅꯁꯨ ꯀꯌꯥ ꯂꯣꯏꯅꯅꯤꯡꯗꯕꯀꯣ, ꯉꯥꯡꯈ꯭ꯔꯒ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯒꯤ꯫ ꯑꯗ ꯉꯥꯡꯉꯦꯅ ꯆꯨꯝꯅ ꯑꯦꯗꯚꯥꯏꯁ ꯄꯤꯔꯒ ꯃꯤ ꯂꯩꯗꯅꯀꯣ ꯉꯥꯡꯒꯟꯕ ꯃꯤ, ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯗ ꯐꯖꯗꯕ ꯉꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯇꯤꯟꯁꯦ ꯅꯥꯀꯟ ꯅꯥꯀꯟꯗꯒ ꯉꯥꯡꯕ ꯍꯦꯟꯃꯟꯕꯒꯤ ꯊꯣꯛꯂꯛꯄ ꯂꯩꯗꯥꯏꯅꯦ, ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯍꯦꯛ ꯉꯥꯡꯁꯤꯜꯂꯛꯄꯤꯀꯣ, ꯃꯤꯁꯦ ꯄꯄ ꯍꯧꯒꯠꯅ ꯍꯦꯛ ꯆꯠꯈꯤꯕ꯫ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ, ꯗꯤꯟ ꯈꯔ ꯂꯦꯟꯅꯤꯡꯕ ꯑꯗꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯂꯛꯅꯅꯤꯡꯕ ꯀꯥꯡꯕꯨꯅꯗꯤ ꯍꯦꯛ ꯂꯛꯅꯗꯅ ꯈꯣꯠꯇꯅꯗꯤ ꯇꯧꯕꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯅꯨꯡꯉꯥꯏꯖꯗꯦꯀꯣ, ꯃꯃꯥꯒ ꯃꯆꯟꯒꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯁꯤꯗꯀꯣ ꯑꯩꯈꯣꯏ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯕ ꯌꯥꯏ, ꯑꯗꯒꯤ ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯑꯣꯏꯕ ꯌꯥꯏ, ꯊꯤꯅꯕꯨ ꯉꯥꯡꯕ ꯑꯣꯏꯔꯁꯨ, ꯑꯗꯒꯤ ꯏꯔꯦꯟꯅ ꯐꯖꯅ ꯅꯪꯒꯤ ꯅꯆꯥꯁꯦ ꯈꯤꯇꯪ ꯀꯣꯛꯁꯦ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯤ, ꯂꯥꯏꯌꯦꯡꯊꯣꯛꯎ, ꯂꯥꯏꯌꯦꯡꯉꯒꯗꯤ ꯑꯗꯨꯝ ꯐꯒꯅꯤ ꯈꯣꯠꯀꯅꯤ ꯅꯤꯡꯊꯤꯖꯅ ꯍꯥꯏꯕꯁꯤꯁꯨꯅꯦ, ꯍꯧꯖꯤꯛꯀꯤ ꯃꯃꯥꯁꯤꯅ ꯃꯆꯥꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯤꯡꯗ꯭ꯔꯤꯅꯤ ꯈꯪꯗꯦ, ꯑꯃꯒꯤꯅꯤ ꯈꯪꯗꯦ, ꯑꯩ ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦ, ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯟꯕꯅꯤ ꯈꯣꯠꯄꯅꯤ ꯍꯦꯛꯇ ꯈꯨꯝꯕ꯫ ꯑꯗꯩ ꯃꯥꯅꯁꯨ ꯍꯧꯖꯤꯛꯀꯤ ꯃꯃꯥꯁꯤꯅꯁꯨ ꯃꯥꯅ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯇꯧꯕꯗ ꯃꯤꯅ ꯁꯦꯝꯖꯟꯕꯤꯗꯅ ꯇꯧꯔꯤꯅꯤ, ꯃꯤꯅ ꯁꯦꯝꯖꯟꯕꯗꯒꯤ ꯏꯆꯥꯁꯦ ꯉꯥꯎꯔꯤꯅꯤ ꯈꯣꯠꯂꯤꯅꯤ, ꯃꯥꯅꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯅꯥꯀꯜ ꯑꯃꯗ ꯑꯗꯨꯝ ꯉꯥꯡꯉꯦ꯫ ꯑꯗꯨꯒ ꯑꯗꯨم ꯑꯈꯪꯕ ꯃꯤꯁꯤꯡꯅꯗꯤ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯁ ꯂꯥꯏꯌꯦꯡꯊꯣꯛꯑꯒ ꯂꯩꯕ ꯌꯥꯕꯁꯤꯕꯨ ꯑꯗꯨꯝ ꯄꯪꯉꯤꯗ ꯀꯥꯏꯅ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯃꯛꯄꯨ ꯃꯥꯁꯨ ꯃꯃꯥꯅꯤ, ꯃꯆꯥꯁꯦ ꯁꯨꯌꯦꯡꯃꯛ ꯍꯦꯛ ꯂꯥꯏꯌꯦꯡꯖꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯂꯥꯏꯌꯦꯡꯉꯦꯕꯀꯣ, ꯂꯥꯏꯌꯦꯡꯕꯁꯦ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯐꯖꯅ ꯆꯪꯉꯤ, ꯂꯥꯏꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯄꯨꯔꯥ ꯑꯗꯨꯝ ꯃꯤꯔꯣꯟ ꯊꯨꯡꯗꯕꯗꯤ ꯅꯠꯇꯦꯀꯣ, ꯂꯝꯈꯥꯡꯗꯒꯤ ꯑꯣꯏꯔꯛꯄꯁꯦ, ꯂꯝꯈꯥꯡꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ, ꯀꯃꯥꯏꯅ ꯃꯤꯅ ꯇꯥꯅꯤꯡꯒꯅꯤ ꯇꯥꯅꯤꯡꯉꯣꯏ ꯈꯪꯗꯅ ꯋꯥꯗꯣ ꯉꯥꯡꯈ꯭ꯔꯤꯅꯣ, ꯆꯥꯕ ꯊꯛꯄꯃꯛꯇ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯍꯦꯛ ꯇꯣꯉꯥꯟꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯪꯇꯣꯠꯇ ꯍꯦꯛ ꯇꯣꯠꯁꯟꯕ, ꯃꯥꯅ ꯆꯥꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯃꯌꯥꯝ ꯍꯦꯛ ꯂꯧꯁꯟꯕ, ꯃꯤꯒꯗꯤ ꯂꯣꯏꯅꯕ ꯌꯥꯗꯕ, ꯑꯗꯨꯃꯛꯅꯁꯨ ꯃꯤꯅꯁꯨ ꯀꯌꯥ ꯂꯣꯏꯅꯕꯤꯗꯕꯀꯣ꯫ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯁꯨꯝ ꯂꯩꯔꯛꯑꯦ ꯃꯥꯁꯦ꯫ ꯂꯩꯔꯛꯄꯗꯒꯤ ꯆꯥꯎꯈꯠꯂꯦ, ꯍꯥꯏꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ, ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯅꯨꯡꯁꯤ ꯅꯤꯉꯣꯟꯁꯦ ꯂꯥꯛꯑꯦꯀꯣ꯫ ꯁꯤꯒꯤ ꯃꯇꯝꯗꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯅ ꯄꯥꯝꯖꯕ ꯑꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯁꯤꯁꯨ ꯃꯥ ꯍꯦꯛ ꯈꯟꯖꯩꯀꯣ, ꯃꯆꯟꯅꯨꯄꯤꯒ ꯍꯦꯛ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯋꯦ, ꯑꯩ ꯁꯤ ꯅꯨꯄꯤꯁꯦ ꯄꯥꯝꯃꯤ ꯈꯣꯠꯂꯦ, ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯍꯦꯛ ꯃꯆꯠꯂꯨꯏ, ꯂꯤꯂꯥ ꯐꯜꯂꯥꯁꯨ ꯍꯦꯛ ꯃꯆꯠꯂꯨꯏ, ꯍꯦꯛ ꯍꯥꯏꯔꯨꯏꯀꯣ, ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯍꯜꯁꯤꯡꯅ ꯍꯦꯛ ꯄꯨꯕꯤ, ꯑꯗꯒꯤ ꯍꯥꯏꯕꯤ ꯈꯣꯠꯄꯤꯗꯅ ꯍꯦꯛ ꯇꯧꯋꯤ꯫ ꯃꯇꯝ ꯈꯔ ꯈꯪꯅꯔꯝꯃꯤ, ꯈꯪꯅꯔꯝꯃꯒ ꯃꯥꯒꯤ ꯋꯥꯉꯥꯡꯅꯅꯤ ꯈꯪꯗꯦ, ꯑꯃꯅꯅꯤ ꯈꯪꯗꯦ, ꯍꯦꯛꯇ ꯍꯨꯠ ꯍꯜꯂꯒ ꯆꯠꯈꯤꯕ ꯅꯨꯄꯤꯁꯤꯡꯁꯦ꯫ ꯃꯃꯥꯅꯁꯨ ꯃꯆꯥ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯕꯅꯤꯅ ꯌꯥꯝꯅ ꯑꯋꯥꯕ ꯊꯕꯛꯁꯨ ꯁꯨꯍꯟꯗꯦ, ꯑꯩꯈꯣই ꯂꯧꯕꯨꯛꯃꯛꯇ ꯁꯨꯔꯒꯁꯨ, ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯍꯟꯖꯗꯦꯕꯀꯣ, ꯃꯆꯥꯁꯤ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯈꯪꯕꯩ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯖꯕꯒꯤꯅꯤ ꯈꯪꯗꯦ, ꯑꯗꯨ ꯃꯃꯥꯅ ꯑꯉꯝꯕ ꯊꯕꯛꯁꯤ ꯁꯨꯔꯒ, ꯑꯗꯩ ꯃꯆꯟꯅꯨꯄꯤꯅ ꯐꯤ ꯁꯥ ꯈꯣꯠꯇꯧꯔ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦꯕ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯃꯟꯕꯩ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯕꯗꯣ ꯇꯟꯕꯗꯣ, ꯂꯩꯕ ꯇꯟꯕ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯃꯃꯥꯟꯅꯕ ꯄꯨꯟꯒꯦꯅ ꯆꯠꯂꯨꯔꯣ, ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯗꯨꯝ ꯍꯜꯂꯒ ꯆꯠꯈꯤꯅꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯐꯝꯃꯨꯔꯒꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯤꯡꯊꯤꯖꯅ ꯁꯥꯕꯤꯔꯛꯀꯦ, ꯑꯗꯨꯒ ꯃꯤꯒꯤ ꯆꯥꯛꯆꯥ ꯃꯇꯝ, ꯇꯨꯝꯕ ꯃꯇꯝ ꯈꯪꯗꯒꯩ ꯃꯥꯒꯤ ꯑꯗꯨꯝ ꯂꯩꯁꯟꯕꯤ ꯂꯩꯈꯤꯕ ꯏꯃꯨꯡꯁꯤꯃꯗ ꯑꯗꯨꯝ ꯂꯩꯕꯤ, ꯑꯗꯨꯝ ꯉꯥꯡꯉꯒ ꯂꯩꯕꯁꯤ, ꯃꯤꯗꯤ ꯏꯃꯨꯡ ꯑꯃ ꯄꯥꯜꯂꯤꯅꯤ, ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯍꯥꯏꯕ ꯑꯃ ꯂꯩ, ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯍꯥꯏꯕ ꯑꯃ ꯂꯩ, ꯆꯥꯛ ꯏꯁꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ, ꯁꯤꯁꯦ ꯇꯥꯏꯃꯤꯡ ꯈꯪꯗꯕꯅꯤꯅ ꯃꯥꯕꯨ ꯂꯥꯛꯄꯗ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯂꯥꯛꯄꯗ ꯏꯃꯨꯡ ꯑꯌꯥꯝꯕꯅ ꯃꯥꯁꯦ ꯅꯤꯡꯊꯤꯖꯅ ꯋꯦꯜꯀꯝ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ꯫ ꯑꯗꯨꯝ ꯊꯩꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯒ ꯃꯥꯗꯤ ꯊꯕꯛ ꯆꯠꯈꯤ, ꯑꯩꯈꯣꯏ ꯁꯤ ꯊꯕꯛ ꯇꯧꯗꯣꯔꯤ, ꯅꯪ ꯆꯠꯂꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕꯤꯕ꯫ ꯃꯥꯁꯦ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯕ, ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯄꯥꯔꯒ ꯂꯩꯌꯦꯕ꯫ ꯃꯥꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯁꯤꯃꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯑꯉꯥꯡ ꯑꯃꯒꯤ ꯀ꯭ꯂꯥꯁ 3-4ꯒꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯥꯈꯤꯅꯤ, 9-10ꯒꯤꯁꯨ ꯑꯗꯨꯝ ꯄꯥꯈꯤꯅꯤ,
ꯑꯐꯪ ꯃꯥꯁꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯒ ꯂꯩꯕ ꯅꯣꯂꯦꯖꯇꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛꯀꯤ ꯂꯝꯗ ꯅꯣꯂꯦꯖꯇꯤ ꯌꯥꯝꯅ ꯂꯩꯖꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯣꯂꯦꯖꯇꯣ ꯍꯥꯏꯔꯛꯄꯗꯀꯣ ꯃꯥꯅ ꯑꯉꯥꯡꯁꯤꯡꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄꯗ ꯂꯣꯏ ꯆꯨꯝꯃꯦꯕ ꯁꯤꯃ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯀꯛꯅꯤꯡꯉꯥꯏ ꯑꯝꯇ ꯌꯥꯎꯗꯦꯕ ꯑꯗꯨꯃꯛꯅ ꯑꯉꯥꯡꯁꯦ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯇꯥꯛꯄꯤꯔꯣ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛꯁꯨ ꯍꯦꯛ ꯃꯁꯥꯅ ꯇꯥꯛꯅꯤꯡꯗꯕ ꯃꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯊꯣꯛꯈ꯭ꯔꯕꯅꯤꯅꯅꯦ ꯃꯆꯟꯅꯨꯄꯤꯁꯦ ꯃꯕꯨꯡꯁꯦ ꯁꯦꯟꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕ ꯑꯃꯗꯣ ꯑꯣꯏꯖꯩꯌꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯅꯤ ꯃꯤꯒꯤ ꯑꯉꯥꯡꯗꯣ ꯍꯦꯛ ꯐꯨꯅꯔꯒ ꯍꯜꯂꯛꯀꯨꯝꯕ ꯑꯗꯩ ꯃꯥꯅꯗꯤ ꯈꯔ ꯑꯍꯟꯅꯤꯅ ꯃꯤꯒꯤ ꯑꯉꯥꯡꯗꯣ ꯐꯨꯕꯤꯔꯒ ꯍꯦꯛꯇ ꯊꯝꯃꯝꯕ ꯀꯃꯥꯏꯅ ꯐꯨꯔꯤꯅꯣ ꯍꯥꯏꯔꯒ ꯍꯩꯅꯧ ꯆꯥꯒꯦ ꯌꯥꯗꯕꯒꯤ ꯑꯗꯒꯤ ꯎꯊꯛꯇ ꯀꯥꯔꯒ ꯖꯥꯝ ꯃꯨꯜꯂꯦ ꯖꯥꯝ ꯍꯦꯛꯎ ꯀꯛꯎ ꯌꯥꯗꯕꯒꯤꯅꯤ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯍꯧꯒꯤꯁꯨ ꯃꯥꯅ ꯉꯝꯃꯕꯅꯤꯅꯀꯣ ꯅꯨꯄꯥꯁꯤꯅ ꯁꯥꯎꯅꯤꯡꯕꯩ ꯀꯩꯒꯤ ꯇꯧꯕꯒꯤꯕꯨꯗꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯂꯛꯅꯕꯀꯣ ꯃꯌꯥꯝꯒ ꯍꯥꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯈꯣꯟꯗꯥꯁꯨ ꯑꯗꯨꯝ ꯂꯛꯅꯕꯤꯕ ꯖꯥꯠꯅꯤꯗ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯁꯥꯎꯔꯕꯅꯤꯅ ꯐꯨꯕ ꯁꯤꯁꯨ ꯑꯩꯈꯣই ꯂꯩꯀꯥꯏ ꯃꯌꯥꯝꯅꯀꯣ ꯉꯥꯡꯕ ꯆꯩꯕꯁꯦ ꯃꯆꯟꯅꯨꯄꯤꯁꯦ ꯌꯥꯝꯅ ꯀꯞꯆꯩ ꯅꯨꯡꯉꯥꯏꯇꯦ ꯃꯕꯨꯡꯒꯤ ꯃꯇꯧꯁꯦ ꯎꯔꯒ ꯑꯗꯩ ꯃꯥꯅꯗꯤꯀꯣ ꯃꯆꯟꯅꯨꯄꯤꯁꯤꯅꯗꯤ ꯃꯕꯨꯡꯁꯤꯗ ꯅꯨꯡꯁꯤꯗꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯗꯩ ꯃꯤꯅ ꯍꯥꯏꯔꯤꯁꯤꯅ ꯁꯤꯅꯤ ꯀꯥꯏꯅ ꯍꯦꯛ ꯇꯥꯛꯎꯔꯒꯁꯨ ꯃꯆꯟꯅꯨꯄꯤꯁꯦ ꯍꯧꯒꯠꯂꯒ ꯍꯦꯛꯇ ꯆꯩꯕ ꯉꯥꯡꯕꯀꯣ ꯁꯤꯃꯛꯅ ꯃꯆꯟꯅꯨꯄꯤꯗꯨ ꯃꯈꯨꯠꯅ ꯀꯩꯅ ꯁꯦꯠ ꯊꯥꯗꯅ ꯐꯨꯕꯗꯤ ꯇꯧꯖꯗꯦ ꯌꯥꯝ ꯂꯨꯅ ꯇꯧꯖꯩ ꯃꯆꯟꯅꯨꯄꯤꯁꯦ ꯃꯃꯥꯁꯤꯅ ꯈꯔ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯜꯗꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯑꯦ ꯃꯣꯏꯁꯦ ꯆꯥꯕꯤꯅꯕ ꯌꯥꯝꯅ ꯌꯥꯎꯗꯕꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯨ ꯌꯥꯝꯅ ꯂꯩꯇꯕꯅꯤꯅ ꯁꯦꯜ ꯅꯨꯡ ꯊꯥꯗꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯄꯩꯁꯥꯗꯤ ꯈꯔ ꯑꯗꯨꯝ ꯇꯨꯡꯁꯤꯟꯕ ꯉꯝꯃꯦ ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯑꯃꯨꯛꯇꯪ ꯐꯖꯅ ꯂꯥꯌꯦꯡꯊꯣꯛꯁꯦꯅ ꯃꯥꯁꯦ ꯄꯨꯏꯌꯦꯕꯀꯣ ꯑꯥꯎꯠꯁꯥꯏꯗꯇꯅꯤ ꯃꯥ ꯂꯥꯌꯦꯡꯕ ꯄꯨꯔꯤꯁꯦ ꯃꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯅꯤꯡꯊꯤꯖꯅ ꯃꯥꯁꯦ ꯄꯨꯕꯤꯕꯅꯤ ꯂꯩꯃꯤꯟꯅꯕ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯥꯁꯦ ꯄꯨꯔꯒ ꯂꯥꯌꯦꯡꯕꯁꯦ ꯐꯅ ꯀꯨꯏꯅ ꯂꯥꯌꯦꯡꯉꯦꯀꯣ ꯂꯥꯌꯦꯡꯉꯕ ꯃꯇꯨꯡꯗꯒꯤ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦ ꯂꯥꯌꯦꯡꯕꯁꯦ ꯑꯩꯈꯣꯏ ꯊꯥꯈꯥꯏꯃꯨꯛ ꯍꯦꯟꯅ ꯃꯥꯁꯦ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯌꯦꯕꯀꯣ ꯑꯗꯩ ꯍꯤꯗꯥꯛ ꯒꯨꯂꯤꯁꯦ ꯄꯤꯔꯛꯑꯒ ꯊꯥ 3 ꯂꯩꯔꯒ ꯆꯦꯛ ꯂꯥꯛꯑꯣꯅ ꯍꯥꯏ ꯑꯗꯩ ꯁꯤꯒꯤ ꯃꯅꯨꯡꯁꯦ ꯃꯥꯁꯦ ꯍꯤꯗꯥꯛ ꯒꯨꯂꯤꯁꯦ ꯑꯗꯨꯝ ꯆꯥꯏ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯤꯉꯩ ꯃꯅꯨꯡꯁꯦ ꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯥꯁꯦ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕ ꯋꯥꯁꯦ ꯍꯥꯟꯅ ꯂꯦꯞꯇꯅ ꯉꯥꯡꯉꯝꯕꯁꯦ ꯋꯥꯁꯦ ꯁꯨꯡꯉꯥꯡ ꯉꯥꯡꯉꯔꯣꯏ ꯃꯥ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯗꯩꯁꯤꯁꯨ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯅ ꯐꯔꯦꯅ ꯈꯟꯕꯗꯣ ꯑꯗꯩ ꯋꯥꯁꯦ ꯁꯨꯡꯉꯥꯡ ꯉꯥꯡꯗ꯭ꯔꯦꯀꯣ ꯍꯥꯟꯅ ꯉꯥꯡꯉꯤ ꯆꯥꯡꯗꯨꯗꯤ ꯄꯨꯔꯥ ꯐꯖꯅ ꯉꯥꯡꯗ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯇꯨꯝꯕ ꯃꯥꯁꯦ ꯇꯨꯝꯕꯁꯦ ꯆꯥꯡ ꯅꯥꯏꯅ ꯅꯤꯡꯊꯤꯖꯅ ꯇꯨꯝꯃꯦ ꯃꯁꯥꯁꯦ ꯀꯥꯝꯈꯠꯂꯛꯑꯦꯕ ꯍꯥꯏꯗꯤ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧ ꯂꯩꯕꯅꯤꯅ ꯃꯁꯥꯁꯦ ꯅꯣꯏꯈꯠꯂꯛꯑꯦꯕ ꯅꯣꯏꯈꯠꯄꯗꯒꯤ ꯃꯁꯛ ꯃꯇꯧꯒꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯐꯖꯊꯣꯔꯛꯑꯦ ꯍꯥꯏꯗꯤ ꯀꯨꯆꯨꯒ ꯉꯧꯊꯣꯛꯇꯅ ꯑꯗꯩ ꯃꯁꯥꯒ ꯅꯥꯟꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯃꯥꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦ ꯑꯗꯩ ꯃꯌꯥꯝꯁꯨ ꯍꯔꯥꯎꯅꯔꯦ ꯃꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯤꯡꯅꯁꯨ ꯅꯥꯕꯁꯦ ꯐꯔꯦꯅꯦꯅ ꯈꯜꯂꯒ ꯐꯔꯕꯣꯏ ꯑꯃꯨꯛ ꯅꯤꯡꯗꯅ ꯃꯃꯥꯁꯤꯅꯁꯨ ꯑꯩꯈꯣꯏ ꯊꯥ 3 ꯂꯩꯔꯒ ꯆꯦꯛ ꯂꯥꯛꯑꯣ ꯍꯥꯏꯕꯁꯦ ꯃꯣꯏꯗꯤ ꯆꯦꯛꯇꯣ ꯆꯠꯇ꯭ꯔꯕ ꯐꯔꯦꯅ ꯈꯜꯂꯒ ꯑꯗꯩ ꯁꯤꯒꯤ ꯃꯃꯥꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯈꯜꯂꯛꯀꯦꯅꯀꯣ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯒꯦꯅ ꯈꯜꯂꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯁꯤꯟꯕꯤꯔꯒꯦꯅ ꯍꯪꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯩ ꯈꯔ ꯐꯕ ꯌꯨꯝ ꯀꯣꯏꯒꯗꯕ ꯈꯣꯠꯀꯗꯕꯅ ꯈꯪꯅꯍꯜꯂꯦ ꯃꯥꯒ ꯅꯨꯡꯁꯤꯅꯍꯜꯂꯦ ꯑꯗꯩ ꯍꯥꯟꯅꯅ ꯋꯥ ꯑꯗꯨꯝ ꯆꯒꯠ ꯉꯥꯡꯉꯝꯕꯅꯤ ꯑꯗꯨ ꯃꯔꯛꯁꯤꯗꯅ ꯋꯥꯁꯦ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕꯁꯤꯗ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯝꯃ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯨꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯀꯩꯅꯣ ꯁꯤ ꯃꯤꯁꯤꯅ ꯋꯥꯁꯤꯅ ꯁꯨꯡꯉꯥꯡ ꯉꯥꯡꯗ꯭ꯔꯤꯁꯤꯅ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯀꯥꯏ ꯌꯥꯔꯛꯇꯕꯅꯤꯅ ꯊꯤꯅꯤꯡꯉꯒꯁꯨ ꯅꯨꯄꯤ ꯂꯩꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗ ꯃꯆꯟꯅꯨꯄꯤꯁꯤꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯁꯦ ꯃꯃꯥ ꯃꯆꯥꯗ ꯉꯥꯏꯍꯧꯔꯦ ꯑꯗ ꯆꯥꯛ 이ꯁꯤꯡꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯣꯠꯅꯔꯦ ꯑꯗꯒꯤ ꯃꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯐꯪ ꯊꯕꯛꯁꯦ ꯁꯨꯔꯒ ꯂꯦꯜꯂꯛꯑꯦ ꯁꯤꯗꯒꯤꯔ ꯀꯩꯗꯒꯤꯅꯣꯁꯦ ꯈꯪꯍꯧꯗ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯇꯞꯅ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯌꯨꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯕꯒꯤꯅꯤ ꯈꯪꯗꯦ ꯃꯊꯟꯇ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯒꯤꯅꯤ ꯈꯪꯗꯦ ꯃꯥꯁꯦ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯁꯣꯐꯥꯃꯛꯇ ꯐꯝꯃꯦ ꯁꯣꯐꯥꯗ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯍꯦꯛ ꯃꯥꯟꯕ ꯑꯗꯩ ꯃꯊꯟꯇꯁꯨ ꯍꯦꯛ ꯅꯣꯛꯄ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯂꯩꯁꯜꯂꯕꯅꯤ ꯉꯁꯥꯏ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯃꯥꯁꯦ ꯀꯌꯥ ꯊꯣꯛꯅꯤꯡꯗ꯭ꯔꯕꯖꯥꯠꯅꯦꯕ ꯁꯨꯝ ꯏꯃꯨꯡꯗꯨꯗ ꯁꯨꯝ ꯂꯩꯈꯤꯕ ꯍꯩꯅꯕꯤ ꯇꯧꯕꯒꯤꯕꯨꯗꯤ ꯃꯃꯥꯅ ꯏꯃꯨꯡꯁꯦ ꯁꯦꯟꯅꯧ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯏꯃꯥ ꯆꯠꯊꯣꯛꯑꯕꯅꯤꯅ ꯍꯥꯏꯕꯒꯤ ꯁꯤꯃꯛꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯑꯗꯩ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯍꯟꯖꯜꯂꯛꯑꯦꯕꯀꯣ ꯃꯨꯔꯨꯝ ꯁꯣꯟꯕꯗꯒꯤ ꯋꯥꯁꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯁꯤꯜꯂꯛꯄꯤ ꯍꯦꯟꯅ ꯉꯥꯡꯈꯠꯂꯛꯄꯤ ꯇꯧꯔꯛꯑꯦꯀꯣ ꯑꯗꯩ ꯃꯕꯨꯡꯅꯦ ꯁꯥꯗꯅ ꯃꯆꯟꯅꯨꯄꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯍꯥꯏꯕ ꯆꯠꯂꯤꯗꯅ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯃꯆꯟꯅꯨꯄꯤꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩꯀꯣ ꯃꯕꯨꯡꯁꯦ ꯂꯥꯛꯆꯕꯁꯦ
ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯅꯨꯄꯤꯅ ꯑꯌꯥꯝꯕꯗꯤ ꯍꯥꯏꯕ ꯆꯠꯅꯗꯦꯗꯅ ꯑꯗꯩꯁꯤꯗ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯈꯤꯇꯪ ꯃꯌꯥꯝꯗꯤ ꯈꯤꯇꯪ ꯇꯣꯉꯥꯜꯂꯝꯅꯤꯅ ꯑꯉꯥꯡ ꯑꯣꯏꯗꯕ ꯋꯥꯅ ꯍꯦꯛ ꯍꯥꯏꯒꯤꯀꯣ ꯃꯆꯟꯅꯨꯄꯤ ꯃꯤꯁꯨ ꯃꯅꯦꯝ ꯃꯀꯨꯗꯣ ꯂꯩꯔꯤꯕꯅꯤꯅ ꯃꯆꯟꯅꯨꯄꯤꯅ ꯌꯥꯝ ꯉꯥꯡꯍꯟꯅꯤꯡꯗꯕ ꯋꯥꯍꯩ ꯈꯨꯟꯕꯝꯁꯦ ꯃꯕꯨꯡꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦꯅꯦ ꯁꯥꯎꯔꯦꯕꯀꯣ ꯃꯆꯟꯅꯨꯄꯤꯁꯤꯅ ꯃꯃꯥꯗ ꯍꯥꯏ ꯅꯪ ꯆꯥꯛꯀꯧꯕꯗ ꯑꯩ ꯆꯥꯛꯀꯧꯕꯒ ꯑꯝꯇ ꯂꯥꯛꯑꯣꯏ ꯅꯪꯅ ꯊꯥꯔꯛꯏꯅꯦꯅ ꯈꯤꯇꯪ ꯁꯤ ꯍꯥꯏꯒꯅꯨ ꯍꯥꯏꯕꯒꯤ ꯅꯪꯅ ꯋꯥ ꯑꯝꯇꯁꯨ ꯃꯦꯟꯗꯕ꯭ꯔꯥ ꯃꯧ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯒ ꯑꯉꯥꯎꯕ ꯃꯄꯥꯟ ꯊꯣꯛꯏ ꯌꯦꯡꯉꯨ ꯑꯩꯒꯤ ꯃꯥꯏ ꯀꯩꯝꯇ ꯌꯦꯡꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕ ꯑꯗꯩ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯤ ꯃꯧ ꯃꯁꯦꯟ ꯃꯌꯥꯝ ꯂꯩ ꯃꯣꯏ ꯃꯕꯨꯡꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯕꯨ ꯅꯝꯊꯕꯤꯕ ꯑꯗꯒꯤ ꯌꯥꯝꯅ ꯉꯥꯡꯅꯕꯤꯕ ꯇꯥꯕ ꯉꯝꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯖꯥꯠꯅꯤꯗꯀꯣ ꯃꯆꯟꯅꯨꯄꯤꯁꯦ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯈꯤ ꯍꯥꯏ ꯁꯤꯁꯤꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗꯒꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯃꯁꯛ ꯐꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯏꯟꯈꯠꯂꯛꯄꯁꯤꯃꯛꯇꯕꯨꯗꯤ ꯌꯥꯝ ꯐꯖꯩꯗꯅ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤꯀꯣ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕꯗꯨꯅ ꯑꯃꯅꯤ ꯃꯥꯅꯁꯨ ꯍꯦꯛ ꯈꯣꯏꯗꯥꯖꯔꯨꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯖꯔꯦ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯄꯤ ꯃꯆꯥꯅ ꯊꯦꯡꯅꯕꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥꯗꯤ ꯃꯥꯅ ꯇ꯭ꯌꯨꯁꯟ ꯆꯠꯆꯕ ꯅꯨꯡꯗꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯆꯠꯄꯁꯤꯗ ꯃꯥꯁꯦ ꯏꯟꯅꯩꯅꯦꯅ ꯃꯃꯥꯟꯅꯕꯒ ꯀꯩꯒ ꯍꯦꯛ ꯏꯟꯅꯔꯒꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨꯅꯁꯨ ꯀꯤꯔꯣꯏꯗꯕ ꯃꯥꯗꯤ ꯏꯟꯅꯩꯅꯦꯅ ꯖꯔ ꯂꯥꯎ ꯏꯟꯅꯔꯒ ꯀꯩꯃꯤꯡ ꯀꯧꯏ ꯀꯥꯏꯗꯩꯅꯣ ꯍꯪꯉꯦ ꯅꯨꯄꯤ ꯃꯆꯥꯁꯨ ꯑꯍꯥꯟꯕꯗꯀꯣ ꯃꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯠꯃꯤꯟꯅꯕꯗꯣ ꯍꯪꯕꯅꯤꯅ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯀꯣ ꯑꯗꯩ ꯃꯥꯅ ꯅꯨꯡꯁꯤꯅꯦ ꯁꯥꯗꯅ ꯂꯝꯕꯤꯗ ꯄꯥꯟꯕ ꯍꯩ ꯂꯩ ꯍꯦꯛ ꯄꯤꯕ ꯑꯗꯩ ꯑꯆꯥꯄꯣꯠ ꯅꯨꯄꯥꯒꯁꯦ ꯍꯦꯛ ꯂꯩꯔ ꯄꯤꯕ ꯃꯃꯥꯗꯗꯤ ꯃꯥꯅ ꯄꯩꯁꯥꯁꯦ ꯅꯤꯀꯣ ꯅꯨꯄꯥꯁꯤꯅ ꯑꯩ ꯅꯃꯧ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯦ ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯅꯤ ꯄꯩꯁꯥ ꯄꯤꯌꯣꯅ ꯃꯃꯥꯅꯁꯨ ꯑꯗꯨꯝ ꯄꯤꯀꯣ ꯅꯨꯄꯤ ꯑꯃꯇꯪ ꯊꯤꯖꯤꯟꯖꯔꯗꯤ ꯄꯥꯝꯖꯔꯗꯤ ꯏꯆꯥꯅ ꯄꯥꯝꯖꯕꯁꯤꯕꯣꯅꯀꯣ ꯌꯥꯝ ꯂꯩꯕꯤ ꯑꯗꯩ ꯁꯤꯡꯖꯨꯒ ꯆꯥꯃꯤꯟꯅꯗꯅꯀꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯤꯅ ꯄꯥꯝꯖꯕ ꯇꯧꯁꯦ ꯅꯨꯄꯥꯁꯤꯅ ꯇꯧꯋꯦꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯤ ꯃꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯔꯒ ꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣꯁꯦ ꯈꯪꯗꯦ ꯃꯣꯏꯅ ꯈꯜꯂꯨꯔꯤꯕꯅ ꯃꯕꯨꯛ ꯌꯥꯝꯅ ꯆꯝꯃꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯃꯣꯏ ꯁꯤꯁꯤꯃꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯀꯅꯤ ꯈꯪꯕ ꯅꯠꯇꯦ ꯈꯪꯗ꯭ꯔꯤꯁꯤꯅ ꯅꯨꯄꯥꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧꯁꯦ ꯅꯨꯡꯁꯤꯕꯤ ꯑꯃꯗ ꯀꯃꯥꯏꯅ ꯉꯥꯡꯒꯅꯤ ꯀꯔꯤ ꯏꯪꯒꯤꯠ ꯄꯤꯒꯅꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯣ ꯃꯥꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯑꯆꯥꯄꯣꯠ ꯂꯩꯕꯤꯕ ꯍꯩ ꯍꯦꯛꯄꯤꯕ ꯃꯤꯒꯤ ꯇꯨꯏꯁꯟ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯃꯌꯨꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯅ ꯏꯅꯅꯤꯡꯕ ꯖꯒꯥꯐꯥꯎ ꯏꯅꯔꯒ ꯂꯩꯍꯧꯕ ꯁꯤꯅꯤꯗ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕꯁꯤꯡ ꯑꯗꯩ ꯃꯅꯥꯎꯄꯥꯁꯤꯡꯅ ꯑꯃꯨꯛ ꯂꯛꯅꯩꯌꯦꯕ ꯍꯟꯗꯛꯇꯤ ꯅꯪꯗꯤ ꯂꯩꯁꯥꯕꯤꯁꯤꯡꯒ ꯁꯪꯒꯊꯤ ꯇꯧꯔꯦꯅꯦ ꯑꯃꯗꯣ ꯍꯥꯏꯕꯤꯔꯣ ꯈꯣꯠꯄꯤꯔꯣ ꯅꯪꯒ ꯈꯔ ꯄꯨꯜꯂꯗ꯭ꯔꯥ ꯈꯪꯗꯦ ꯈꯣꯠꯇꯦ ꯃꯌꯥꯝꯒꯤ ꯂꯛꯅꯐꯝ ꯑꯣꯏꯕꯒꯤ ꯂꯛꯅꯕꯤꯀꯣ ꯅꯨꯄꯥꯁꯤꯅ ꯍꯔꯥꯎꯋꯦ ꯑꯗꯩ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯗꯣꯛꯆꯩꯑꯕ ꯑꯩ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯑꯣꯏꯔꯗꯕꯅꯤ ꯑꯩ ꯀꯣꯏꯅꯔꯗꯕꯅꯤ ꯑꯩꯅ ꯅꯨꯡꯁꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏ ꯐꯔꯦꯅꯦ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯑꯣ ꯆꯦꯟꯁꯤꯜꯂꯛꯑꯣ ꯂꯨꯍꯣꯡꯊꯣꯛꯅꯕ ꯀꯥꯏ ꯃꯤꯑꯣꯏꯕꯩ ꯆꯤꯟꯁꯤꯡꯗꯤ ꯇꯝ ꯉꯝꯕ ꯅꯠꯇꯦ ꯋꯥꯊꯤ ꯋꯥꯔꯦꯝꯁꯦ ꯌꯥꯎꯕꯖꯥꯠꯅꯤꯗ ꯄꯨꯁꯜꯂꯛꯑꯣ ꯌꯥꯒꯦ ꯌꯥꯔꯒ ꯐꯥꯔꯒ ꯆꯤꯡꯒ ꯄꯨꯁꯜꯂꯛꯑꯣ ꯀꯩꯅꯣꯅꯦ ꯅꯨꯄꯤꯕꯨ ꯏꯃꯨꯡ ꯌꯧꯔꯒ ꯑꯗꯨꯝ ꯍꯣꯏꯅ ꯌꯥꯖꯒꯗꯕꯅꯤ ꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯤ ꯃꯥꯗꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕꯁꯨ ꯅꯠꯇꯕꯅꯤꯅ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤꯕꯣꯏ ꯈꯟꯕ ꯄ꯭ꯂꯁ ꯃꯥꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗꯨꯃꯗꯤ ꯐꯥꯎꯔꯤꯅꯤꯗꯅ ꯐꯥꯎꯕꯅꯤꯅ ꯅꯨꯄꯤꯗꯣ ꯃꯥꯅ ꯅꯨꯡꯁꯤꯕꯅꯤꯅ ꯄꯥꯏꯔꯒ ꯆꯤꯡꯉꯨꯒꯦꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦꯀꯣ ꯃꯤꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯁꯤꯅꯦꯕ ꯑꯗꯒꯤꯀꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯇꯨꯏꯁꯟ ꯍꯜꯂꯛꯄ ꯃꯇꯝꯗ ꯉꯁꯤ ꯅꯪ ꯑꯩꯅ ꯆꯤꯡꯒꯗꯕꯅꯤ ꯄꯨꯔꯗꯕꯅꯤ ꯁꯤꯅꯤ ꯐꯥꯒꯤ ꯖꯣꯒꯥꯏ ꯃꯥꯟꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯀꯔꯝꯕꯗ ꯆꯤꯡꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯈꯪꯕ ꯅꯠꯇꯦ ꯅꯪ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯂꯨꯝ ꯂꯨꯝ ꯂꯥꯎꯕꯤꯁꯦ ꯃꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯩ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯁꯛ ꯐꯖꯔꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯣꯏꯔꯝꯅꯤ ꯐꯥꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯁꯤꯅꯦꯕ ꯍꯥꯏꯅ ꯃꯥꯗꯤ ꯆꯤꯡꯉꯝꯖꯥꯠꯅꯤꯗ ꯐꯅ ꯁꯥꯡ ꯆꯤꯡꯉꯝꯖꯥꯠꯅꯤ ꯃꯤ ꯃꯆꯥꯁꯦ ꯆꯤꯡꯉꯒ ꯃꯤ ꯀꯣꯏꯅꯕꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯦ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨꯗꯤ ꯄꯥꯈꯠꯂꯒ ꯅꯨꯄꯤ ꯃꯆꯥꯁꯦ ꯂꯥꯎꯔꯦ ꯆꯤꯡꯉꯦꯅ ꯃꯝꯁꯤꯜꯂꯛꯄ ꯑꯍꯤꯡꯗ ꯀꯩꯗ ꯐꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯅꯨꯡꯊꯤꯟ ꯄꯣꯕꯞꯇꯨꯗ ꯆꯤꯡꯉꯨꯔꯦ ꯑꯗꯩ ꯆꯤꯡꯕꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯁꯨ ꯀꯤꯗꯅ ꯂꯥꯎꯔꯛꯑꯦꯀꯣ ꯂꯥꯎꯔꯛꯄꯗꯒꯤ ꯑꯗꯨꯋꯥꯏꯒꯤ ꯃꯤꯅ ꯑꯣꯝꯁꯤꯟꯅꯔꯦ ꯑꯗꯩ ꯅꯨꯡꯁꯤ ꯃꯤꯅꯗꯤ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯈꯤꯇꯪ ꯃꯤꯃꯥꯟꯗꯕꯅꯤ ꯀꯥꯏ ꯋꯥꯁꯦ ꯂꯣꯏꯁꯟꯅꯅꯕ ꯌꯥꯝ ꯍꯣꯠꯅꯖꯩꯀꯣ ꯑꯍꯜꯁꯤꯡꯅ ꯑꯗꯩ ꯅꯨꯡꯁꯤꯗꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯔꯤꯅꯤꯗꯣ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯐꯨꯅꯤꯡꯕ ꯑꯗꯒꯤ ꯃꯉꯣꯟꯗ ꯀꯜꯂꯛꯄ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤꯗꯕ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯨꯅꯗꯤ ꯍꯦꯛꯇ ꯐꯨꯒꯅꯤ ꯈꯣꯠꯀꯅꯤꯒ ꯇꯧꯔꯦ ꯐꯨꯗꯤ ꯈꯔ ꯐꯨꯔꯦ ꯃꯥꯁꯦ ꯃꯤꯅ ꯉꯥꯡꯅꯕꯗꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯍꯥꯏꯕꯤ ꯍꯥꯏ ꯉꯥꯎꯔꯤꯅꯤꯅ ꯆꯨꯝꯅ ꯉꯥꯎꯗꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯒꯁꯨ ꯄꯥꯝꯃꯤꯌꯦ ꯑꯁꯤ ꯉꯥꯎꯋꯦ ꯐꯩꯌꯦꯅ ꯃꯄꯥꯟ ꯊꯥꯗꯣꯔꯤꯁꯦ ꯀꯩꯅꯣ ꯉꯥꯎꯔꯒ ꯐꯩꯔꯒ ꯃꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯡꯍꯟꯕꯤꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯅꯣꯏ ꯀꯟ ꯉꯝꯒꯗ꯭ꯔꯥ ꯀꯥꯏ ꯑꯣꯟꯈꯠꯂꯒ ꯍꯦꯛ ꯉꯥꯡꯕ ꯁꯤꯒꯤ ꯋꯥꯁꯤꯃꯛꯁꯨ ꯍꯦꯛꯇ ꯊꯕꯛ ꯂꯥꯎꯅ ꯀꯛꯊꯠꯄ ꯌꯥꯕ ꯅꯠꯇꯦ ꯆꯨꯝꯃꯦꯕꯀꯣ ꯑꯩ ꯉꯥꯎꯔꯒ ꯆꯠꯂꯦꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗ ꯃꯥꯡꯍꯜꯂꯨꯔꯒꯗꯤ ꯑꯗꯣ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯅꯦꯅ ꯃꯥꯡꯉꯕꯤꯀꯣ
mana manghanbiragi mi macha nupido lamlanba mane ta harau luhonga lo haibadi kanamtana yaroi nupamtana pamoi haiba adubu kharanadi amu hais mami mantabani adugi oiramoi sumangha ki wakhando ngakhalakbagi oiramgani khotlamgani kai magi oiba wakhal amamda phongdoknei adanga sagi mon injin bigi badus pharone chingone kaina haiba misingni moi pakhatla bai tai asai kanana hai aina hai ai jail changba soiroi kaina wei hairui no kai yungi misingna ju ngangi ahaljingna ju hai tai sai injin ba misingdu du ko angaw misida kedo injalino angaw bajidi maini singni khangbana te matung naw tawganu khotkanu na khonti je khara cha da ko losanagre si wafam ji ju lambi ni chaliba nupim sa singse mosiam section na chana re di mama pa no section sabado sidagi hojiki nupa se mase hanagi mapanda kaya thoktaба ko thokhandaba mase sung thoktre ikaiba ma bu ubuda mina mu hangba chaiba ngangba tomamani mase imungdagi su hen doctor ko pana kuine hen doctor mase layeng busu mu layeng mure besa am tingaga phado malang phatablu da ko adum tokre chahi mari mangagi matung ko mase lire di yum pan bai chahi se hentor abane ba ko sigi matung sida ko mama sina ai icha nupa se hayeng wai aina sigraga ma mathantani lehongdose ma se mathanta lehorgadi dum sorok taraga ngawarga chelani aduna icha nupa se nupi ma thibirage khara imung se phana leitrasu lairajarsu khara phungoi wangoi imung pugadabi sineba mama sina khallise ko khanbadei mama na macha nupa gi nupi se koi hai ga koi thire do hainei ko mama bu nusibi mi nana tawri do oiroi nangi na chanu pa se miron thungde mi macha na yar oi kari gumba yar amaga ju khujing khunak thoktagi yar aga ju adum hangini dan hai mama se mi na ngangba amata tagi amata lawdre mi bagi hainei dana ko isha gi phirep ti isha na lawjo na ko dumaina mama se ju masa gi phirep se masa na lawja gre se mana koi dei thiraga lamjam lap pe ko nupi se nupi ama thengnei the moise khangna jana ba toroga kuti thiraga hange da hangba kas de nupi se yamna keno taw da imung ni jugot parong yam cha da imung ni kogi mama se na kama anganga se machimna ga se tare ni pangi mathakta hena pokpa chak se inthinuai na cha phang da hausi matam da chak inthinuai na cha phang da imung ase khridum na tai charam maroi ba ko ayen jing da sudum freedom am phangam ni dana yaman bagi cha phang da ba phiroi makta se lagu su ani shuna setpa ngamjadabi haitai khara hena wabi imung amagi nupi ma thengnaraga haire smai chana pa je khangno khono adegi luhonga si kholasi na haide cheng ni khangde chak ni khangde ko nupa se gi mama sina hojigi thengnari ba nupi si gi imung si da yam pishalle ba hai ba ko nupa se ga luhonga dori ba nupi ma cha se ma se masak phasab na te angang ni ko masak phasab na te kuchu yam na mui masak yam na thi yari gi ikaka yam thi hai ba ko thira ga sung sai gi akhoi amatang mu phangadi yare yung koi ga daba ma haibagi yanazabani nupim sa si su dum harau yar e masu e aise ingkhala po matamgi sakka ithi thiraga ekhara khatanga motak ka tawjaraga aise haina singnabala abane aibu haina singnabala ibanu pa se karambano haibagi wakhal ma adugi kok phawi khanba ngamjadri binupi machane bako almas harau ya de ma khangna sana ba koi kaywele kai daga man hai bako aidi haina singnabala e mangkon ka gi haire khole kai mayamna su nupim cha du lakna boy kai boy siam phare ne nangdi ko ka hai mong be satlaw hongjala sai ma satlaw ni yare ba nupa siga phone da wari shane ko de wari shanab se kamai shanagi da sona kangi nupa du di nakanda mayam ba singni khangde ma khanakna ba miga manakta phamalaga wai du hek sanaba si hayu si wasina hayu mine sumain haraga nak sumaina khummu na ko nupi siga sanale sakhang mai khangna ji hainare adusu unaba dum machalui ko phiron ahan ba setana nupa se haning sai angaw bu dum mandana ba hai tai ta sina mandana ba mama sina ni ini ko modagi akhang hi ji ngai tai ne khara ni aga chalure thinare ko nupi sina khalle nupa se dum pharam ga daba male mama nung thina khangba nate hara luhongba yare luhongba sina kamai tawi oi awung boy ki paisa nung sa je laure phajana dum laure paisa se am thin changra hai ta ne mama ju sai gi mama nupi se phangadam ne na paisa je loi haijalle haijen bade sona kan gi nupa mayam si su sem kalle ko
ꯁꯦꯝꯒꯠꯇꯕ ꯌꯥꯗꯕꯅꯤꯅ ꯄꯩꯁꯥꯁꯦ ꯆꯪꯅ ꯑꯗꯨꯝ ꯅꯤꯡꯊꯤꯖꯅ ꯁꯦꯝꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯃꯣꯏꯁꯦ ꯂꯨꯍꯣꯡꯉꯦ ꯂꯨꯍꯣꯡꯉꯒ ꯌꯨꯝ ꯄꯥꯜꯂꯒ ꯂꯩꯃꯤꯟꯅꯔꯦ ꯂꯩꯃꯤꯟꯅꯕꯗꯒꯤꯗꯤ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯦ ꯅꯣꯡꯃ ꯅꯤꯅꯤ ꯊꯥꯒꯁꯦ ꯊꯥ ꯐꯥꯕꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯆꯠꯄꯗꯣ ꯊꯥꯒ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯆꯠꯂꯨꯔꯦꯕꯀꯣ ꯆꯠꯂꯨꯔꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯅꯨꯄꯥꯁꯤꯒꯤ ꯃꯒꯨꯟꯁꯦ ꯅꯨꯄꯤꯁꯤꯅ ꯈꯪꯉꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯆꯥꯛ ꯊꯣꯡꯕ ꯑꯣꯏꯔꯣ ꯐꯤ ꯁꯨꯕ ꯑꯣꯏꯔꯣ ꯇꯧꯔꯤꯉꯩꯁꯤꯗ ꯁꯣꯄꯥ ꯀꯥꯗꯅꯤ ꯈꯪꯗꯦ ꯐꯃꯨꯡ ꯀꯥꯗꯅꯤ ꯈꯪꯗꯦ ꯐꯝꯃꯒ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯗ ꯃꯨꯔꯨ ꯍꯦꯛ ꯁꯣꯟꯖꯕ ꯍꯦꯛ ꯅꯣꯛꯆꯕꯁꯤꯗ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯀꯤꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯦ ꯀꯤꯔꯕ ꯑꯗꯩ ꯀꯤꯔꯒ ꯁꯨꯃꯥꯏꯅ ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯍꯪꯉꯦꯀꯣ ꯅꯨꯄꯤꯁꯤꯅ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯈꯣꯠꯇꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯄꯥꯁꯨ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯍꯩ ꯑꯗꯨꯝ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯅꯣꯗꯤ ꯑꯩꯅ ꯃꯅꯥꯛꯇ ꯂꯩꯔꯨꯗꯕꯅꯤꯅ ꯑꯩ ꯈꯪꯗ꯭ꯔꯦꯕꯀꯣ ꯄꯥꯎ ꯇꯝꯕꯤꯔꯤꯕ ꯃꯤꯅꯁꯨ ꯄꯟꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯌꯦꯕꯀꯣ ꯃꯥꯒꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯁꯤꯗ ꯗꯗꯥꯁꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯃꯨꯟ ꯁꯣꯜꯂꯤ ꯈꯣꯠꯂꯤꯅ ꯍꯥꯏꯕꯁꯤꯗ ꯃꯃꯥꯁꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯃꯥꯏ ꯍꯧꯅꯕꯤꯅꯤ ꯄꯪꯇꯧ ꯇꯧꯕꯅꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯅ ꯍꯥꯏꯔꯦ ꯅꯨꯄꯤꯁꯦ ꯈꯔ ꯆꯤꯡꯅꯔꯦ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯎꯔꯒ ꯂꯛꯅꯕꯤꯕ ꯑꯗꯩ ꯃꯥꯏ ꯃꯄꯨꯔꯣꯏꯕꯗ ꯆꯠꯃꯤꯟꯅꯔꯒ ꯅꯨꯄꯤ ꯊꯤꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯆꯠꯃꯤꯟꯅꯕꯗꯒ ꯂꯛꯅꯔꯛꯄ ꯈꯣꯟꯗꯥꯗꯣꯀꯣ ꯃꯥꯁꯦ खितंग ꯃꯌꯥꯝꯗꯒꯤꯗꯤ खितंग ꯍꯦꯟꯅ ꯄꯪꯉꯤꯔꯥ ꯅꯠꯇ꯭ꯔꯒ खितंग ꯍꯦꯟꯅ ꯁꯤꯡꯉꯤꯔꯥ ꯀꯥꯏꯅꯒ ꯅꯨꯄꯤꯁꯤꯗ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯑꯃꯗꯤ ꯄꯣꯛꯍꯜꯂꯦꯕꯀꯣ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯅꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯅꯦꯝꯄꯣꯛ ꯇꯥꯔꯦ ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥꯗꯒ ꯆꯠꯄꯗ ꯑꯆꯥꯄꯣꯠ ꯅꯨꯡꯄꯣꯠꯀ ꯆꯥꯕ ꯈꯣꯠꯄꯗ ꯃꯌꯥꯝꯒ ꯃꯥꯟꯅꯔꯛꯇꯕ ꯑꯗꯩ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅꯒ ꯅꯣꯛꯁꯟꯕꯤꯕꯗꯤ ꯃꯌꯥꯝꯅ ꯃꯉꯣꯟꯗꯒ ꯉꯥꯡꯖꯟꯕꯤꯕꯗꯣ ꯅꯨꯄꯥ ꯑꯃꯅ ꯆꯥꯔꯤꯕ ꯄꯣꯠꯁꯛꯇꯣ ꯑꯗꯨꯃꯥꯏꯅ ꯆꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯀꯣꯠꯂꯨꯅꯤ ꯏꯍꯦ ꯀꯥꯏꯅꯒ ꯉꯥꯡꯕꯁꯤꯗ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯥꯁꯦ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯛꯑꯦꯕꯀꯣ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯃꯥꯁꯦ ꯃꯌꯨꯝꯒꯤ ꯃꯤꯁꯤꯗ ꯄꯥꯎ ꯍꯥꯏꯔꯦ ꯑꯩ ꯂꯩꯃꯤꯟꯅꯩ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯈꯣꯠꯂꯤꯅ ꯃꯥꯁꯨ ꯃꯃꯥꯗꯅꯤ ꯈꯪꯗꯦ ꯃꯥꯒꯤ ꯃꯄꯥꯡꯒꯤ ꯃꯤꯁꯤꯗ ꯇꯝꯃꯦ ꯑꯗꯩ ꯍꯥꯏꯔꯦ ꯅꯪ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗ ꯉꯥꯏꯔꯤꯗꯅ ꯅꯪ ꯑꯉꯥꯡ ꯌꯥꯎꯗꯅꯕ ꯍꯣꯠꯅꯧ ꯑꯉꯥꯡ ꯌꯥꯎꯁꯟꯒꯤꯅꯨ ꯃꯑꯣꯡ ꯌꯦꯡꯒꯣ ꯁꯤꯅꯦꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯣꯏꯅ ꯌꯥꯔꯦꯀꯣ ꯃꯔꯤ ꯃꯇꯥꯅꯤꯅ ꯁꯨꯝ ꯍꯪꯅꯔꯦ ꯊꯤꯅꯔꯦ ꯑꯗꯩ ꯍꯥꯟꯅ ꯂꯨꯍꯣꯡꯗ꯭ꯔꯤ ꯃꯃꯥꯡꯗ ꯀꯩꯁꯨꯝꯇ ꯍꯥꯏꯔꯝꯗꯕꯗꯣ ꯂꯨꯍꯣꯡꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯅꯤꯝꯐꯨ ꯉꯥꯡꯅꯔꯛꯄꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯥꯗꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗꯁꯨ ꯃꯣꯏ ꯃꯔꯤ ꯃꯇꯥ ꯂꯩꯅꯕꯁꯤꯡꯁꯦ ꯊꯤꯒꯠꯅꯔꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯊꯤꯒꯠꯅꯔꯒ ꯍꯪꯅꯕꯗꯤ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯃꯤꯅꯤ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕꯁꯦ ꯄꯥꯎꯁꯦ ꯈꯪꯅꯔꯛꯑꯦ ꯈꯪꯅꯕꯗꯒꯤ ꯃꯟꯊꯥ ꯁꯥꯟꯅꯔꯦꯕꯀꯣ ꯑꯁꯨꯛ ꯅꯧꯔꯤꯕ ꯏꯆꯥ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯅꯨꯄꯥꯁꯤꯗ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯁꯨꯝ ꯉꯥꯡꯅꯔꯦ ꯍꯜꯂꯣ ꯍꯥꯏꯕꯁꯦ ꯉꯝꯗꯕꯤ ꯑꯗꯨꯃꯛꯅ ꯃꯉꯣꯟꯗ ꯐꯨꯖꯩꯕꯃꯛ ꯅꯠꯇꯕꯅꯤꯅ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯂꯩꯌꯨ ꯅꯨꯄꯤ ꯑꯣꯏꯕꯤꯗꯤ ꯌꯨꯝ ꯄꯥꯡꯉꯒꯗꯤ ꯈꯣꯡꯐꯝ ꯑꯃꯨꯔꯛ ꯁꯣꯏꯈ꯭ꯔꯒꯗꯤ ꯍꯟꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯂꯩꯅ ꯁꯤꯒꯤ ꯆꯠꯅꯕꯤꯅꯁꯨ ꯃꯣꯏꯁꯤ ꯏꯌꯥꯛ ꯇꯧꯔꯒ ꯂꯩꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯐꯥꯒꯤ ꯖꯨꯒꯥꯏ ꯍꯦꯛ ꯇꯧꯕꯀꯣ ꯅꯨꯄꯤꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯒꯤ ꯃꯆꯦ ꯃꯅꯥꯎꯄꯤꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯖꯥꯠꯅꯤ ꯁꯤꯗꯤ ꯃꯁꯛ ꯐꯖꯩꯅꯦ ꯁꯤꯗꯤ ꯄꯥꯝꯃꯦꯍꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏ ꯐꯤꯂꯝ ꯁ꯭ꯇꯥꯔꯃꯛꯇ ꯎꯔꯁꯦ ꯁꯤꯃꯗꯤ ꯐꯖꯩꯌꯦ ꯄꯥꯝꯃꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯍꯥꯏꯅꯕ ꯋꯥꯍꯩꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯃꯤꯟꯅꯕꯗ ꯅꯨꯄꯥ ꯑꯃꯅ ꯑꯣꯔ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯕꯗ ꯀꯩꯁꯨ ꯁꯥꯎꯅꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯈꯜꯂꯤꯁꯤ나 ꯑꯁ ꯑꯩ ꯂꯩꯅ ꯑꯩꯒꯤ ꯃꯥꯡꯗ ꯁꯨꯃꯥꯏꯅ ꯄꯥꯝꯃꯦ ꯈꯣꯠꯂꯦ ꯐꯖꯩ ꯍꯥꯏꯕꯗ ꯃꯥꯁꯦ ꯀꯞꯅꯤꯡꯉꯛꯄ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕꯀꯣ ꯁꯤꯁꯦ ꯇꯧꯕꯗꯒꯤ ꯈꯔ ꯉꯥꯡꯅ ꯆꯩꯅꯗꯅ ꯇꯧꯋꯦ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯁꯥꯎꯔꯒ ꯍꯜꯂꯛꯑꯦꯀꯣ ꯃꯄꯥꯝꯁꯤꯗ ꯍꯜꯂꯛꯑꯦ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯥꯏꯔꯦ ꯅꯪ ꯇꯁꯦꯡꯅ ꯈꯥꯏꯅꯔꯒꯦ ꯈꯜꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯨꯛ ꯍꯟꯈꯤꯒꯦ ꯈꯜꯂꯕ꯭ꯔꯥꯅ ꯅꯨꯄꯤꯁꯤꯅ ꯑꯩ ꯈꯥꯏꯅꯖꯔꯒꯦ ꯂꯩꯃꯤꯟꯅꯕꯗ ꯃꯉꯣꯟꯗ ꯐꯨꯗꯅ ꯆꯩꯗꯅ ꯉꯥꯡꯗꯅ ꯇꯧꯋꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯃꯤ ꯃꯌꯥꯝꯅ ꯅꯨꯄꯥꯗꯣ ꯎꯠꯄꯤꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯩ ꯃꯥꯁꯦ ꯑꯉꯥꯎꯕ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯍꯤꯡꯕꯗꯣ ꯃꯥ ꯇꯟꯕꯖꯥꯠꯅꯦꯕꯀꯣ ꯇꯟꯕꯗꯒꯤ ꯃꯥꯁꯦ ꯅꯍꯥꯒ ꯑꯣꯏꯕꯅꯤꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯅꯤꯅ ꯄꯥꯝꯖꯗꯕꯤꯅꯤ ꯈꯪꯗꯦ ꯑꯩ ꯍꯜꯂꯔꯣꯏ ꯍꯥꯏꯕꯗꯒꯤ ꯈꯠꯅꯔꯦꯀꯣ ꯅꯨꯄꯤ ꯃꯌꯨꯝꯒ ꯅꯨꯄꯥ ꯃꯌꯨꯝꯒꯁꯦ ꯑꯔꯣꯏꯕꯤ ꯊꯥꯛꯇ ꯈꯠꯅꯔꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯍꯥꯏꯁꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯆꯪꯈ꯭ꯔꯦ ꯍꯥꯏꯅ ꯁꯤꯡꯅꯔ ꯂꯧꯕꯅꯦ ꯅꯨꯄꯤ ꯃꯌꯨꯝꯅ ꯅꯣꯏ ꯅꯆꯥ ꯅꯨꯄꯥ ꯑꯉꯥꯎꯕꯗꯣ ꯑꯉꯥꯎꯋꯦꯁꯨ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯅꯪꯅ ꯏꯆꯥ ꯅꯨꯄꯤꯁꯦ ꯅꯝꯐꯥ ꯐꯥꯏ ꯈꯣꯠꯂꯦ ꯏꯃꯨꯡ ꯑꯅꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯠꯅꯔꯦꯀꯣ ꯈꯠꯅꯔꯒ ꯋꯥꯔꯣꯏꯁꯟꯁꯦ ꯂꯣꯏꯁꯟꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕꯀꯣ ꯉꯝꯗꯕꯗꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯒ ꯑꯍꯜ ꯂꯃꯟ ꯈꯔ ꯆꯪꯊꯣꯛꯄ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯆꯪꯊꯣꯛꯄ ꯑꯍꯜꯁꯤꯡꯁꯤꯒ ꯋꯥꯔꯤꯁꯦ ꯐꯖꯅ ꯂꯣꯏꯁꯟꯅꯅꯕ ꯁꯥꯟꯅꯔꯁꯦ ꯀꯣꯠꯇ ꯀꯩꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯗꯅ ꯀꯣꯠ ꯅꯨꯡ ꯀꯥꯕ ꯉꯝꯅꯤ ꯍꯥꯏꯕ ꯃꯤꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯁꯨꯔ ꯅꯣꯝꯃꯒ ꯆꯥꯕ ꯉꯥꯛꯇꯅꯤꯅ ꯅꯤꯡꯊꯤꯖꯅ ꯍꯥꯏꯅꯔꯦꯀꯣ ꯀꯔꯤ ꯇꯧꯕ ꯅꯨꯄꯤ ꯅꯪꯅ
ꯀꯔꯤ ꯄꯥꯝꯕ ꯅꯨꯄꯥ ꯅꯪꯅ ꯀꯔꯤ ꯄꯥꯝꯕ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅꯗꯤ ꯅꯨꯄꯤꯁꯦ ꯀꯥꯏꯅꯕ ꯌꯥꯝ ꯄꯥꯝꯖꯗꯦꯕꯀꯣ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯍꯤꯡꯃꯤꯟꯅꯕ ꯁꯦꯡꯅ ꯍꯥꯏꯔꯒ ꯆꯥꯃꯤꯟꯅꯕ ꯆꯠꯃꯤꯟꯅꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯝꯃꯒ ꯃꯥꯒꯤ ꯅꯥꯀꯩ ꯇꯥꯝꯅ ꯆꯠꯈꯤꯕꯁꯤꯗ ꯅꯨꯄꯥꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅꯒꯦ ꯍꯥꯏꯕꯁꯤꯃ ꯈꯟꯗꯦ ꯑꯗꯩ ꯅꯨꯄꯤꯒꯤ ꯁꯥꯏꯠꯇꯅꯀꯣ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯕꯁꯦ ꯃꯥ ꯇꯁꯦꯡꯅ ꯀꯤꯕ ꯀꯤꯁꯤꯅ ꯃꯥꯗꯤ ꯃꯌꯥꯝꯗ ꯈꯤꯇꯪ ꯇꯣꯉꯥꯜꯂꯝꯃꯦ ꯇꯨꯝꯃꯤꯉꯩꯗ ꯈꯧꯔꯤ ꯃꯦꯜꯂꯛꯀꯗ꯭ꯔꯥ ꯃꯥꯅ ꯁꯥꯎꯔꯒ ꯑꯗꯒꯤ ꯊꯥꯡꯅꯕꯨ ꯊꯤꯜꯂꯛꯀꯗ꯭ꯔꯥ ꯀꯥꯏꯅꯒ ꯑꯗꯨꯝ ꯄꯥꯈꯠꯆꯕꯗꯣꯀꯣ ꯁꯤꯁꯨ ꯄꯥꯈꯠꯄꯝ ꯊꯣꯛꯏ ꯀꯅꯥꯝꯇꯅ ꯂꯥꯟꯗꯦꯕ ꯃꯣꯏ ꯑꯅꯤꯒꯤ ꯁꯥꯏꯠꯇ ꯄꯥꯈꯠꯄꯗꯤ ꯑꯩ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯁꯤꯅꯤ ꯑꯉꯥꯡꯃꯛ ꯌꯥꯎꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯍꯣꯏ ꯑꯍꯥꯟꯕꯩ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯦ ꯀꯣꯟꯅ ꯃꯥꯒ ꯃꯔꯥꯏꯕꯛ ꯇꯤꯟꯅꯖꯕ ꯑꯃ ꯌꯦꯡꯖꯔꯁꯅꯣꯅ ꯍꯥꯏꯕꯗꯒꯤ ꯋꯥꯁꯦ ꯂꯣꯏꯁꯟꯅꯔꯦ ꯑꯗꯩ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡ ꯑꯗꯨ ꯍꯥꯏꯅꯩ ꯑꯗꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯍꯟꯁꯤꯡꯁꯤꯅ ꯑꯃꯁꯨ ꯂꯩꯇꯕꯅꯤ ꯌꯥꯅ ꯌꯥꯅꯕ ꯂꯣꯏꯁꯟꯅꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯟꯅꯔꯦꯀꯣ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯃꯝꯗ ꯍꯤꯡꯈ꯭ꯔꯦ ꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯋꯥꯔꯤꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯍꯣꯏ ꯅꯨꯡꯁꯤꯅꯔꯒ ꯆꯦꯟꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯆꯦꯟꯕꯕꯨ ꯑꯣꯏꯔꯣ ꯅꯨꯃꯤꯠ ꯅꯤꯅꯤꯈꯛ ꯍꯨꯝꯅꯤꯈꯛ ꯈꯪꯅꯔꯒ ꯆꯦꯜꯂꯤꯅꯤ ꯀꯥꯏꯅ ꯆꯦꯜꯂꯤꯁꯦ ꯍꯣꯏ ꯂꯥꯏꯕꯛ ꯐꯕꯁꯤꯡꯗꯗꯤ ꯌꯥꯝ ꯐꯔꯦꯕ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯠꯇꯕꯁꯤꯡꯁꯤꯗꯗꯤ ꯌꯦꯡꯉꯣ ꯌꯨꯝ ꯄꯥꯜꯂꯒ ꯂꯩꯃꯤꯟꯅꯔꯒ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯁꯦ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯍꯟꯅꯤꯡꯉꯦꯕꯀꯣ ꯈꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯒꯗꯕꯅꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇ ꯍꯥꯏꯔꯗꯤ ꯈꯔ ꯁꯣꯏꯑꯦꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯦꯛꯇ ꯃꯃꯜ ꯈꯔ ꯄꯤꯔꯒ ꯂꯩ ꯌꯥꯒꯗꯕꯒꯤ ꯇꯥꯏꯞꯇ ꯍꯦꯛꯇ ꯂꯩꯗꯣ ꯃꯗꯨ ꯇꯧꯒꯅꯨꯕ ꯐꯠꯇꯦ ꯍꯥꯏꯕꯅꯤꯗ ꯃꯥꯕꯨ ꯃꯤꯃꯥꯟꯅꯗ꯭ꯔꯦꯅ ꯅꯨꯡꯁꯤꯗꯕꯒꯤꯗꯤ ꯅꯠꯇꯕ ꯃꯥꯕꯨ ꯇꯁꯦꯡꯅ ꯈꯪꯕꯤꯕ ꯃꯤꯀꯣ ꯂꯩꯔꯒꯦ ꯍꯥꯏꯕ ꯃꯤꯗꯣ ꯊꯤꯕꯤꯌꯣ ꯃꯤꯅꯝꯃꯒ ꯃꯤꯒꯤ ꯃꯆꯥꯗꯣ ꯌꯦꯡꯉꯣ ꯃꯤ ꯃꯆꯥꯗꯣ luhongbirure ꯁꯦꯜ ꯈꯔ ꯊꯥꯗꯔꯒ ꯃꯤꯅꯝꯕꯤꯔꯨꯔꯦ ꯂꯩꯁꯨ ꯂꯩꯕꯤꯔꯛꯇ꯭ꯔꯦ ꯁꯦꯜꯁꯨ ꯃꯥꯡꯉꯦ ꯏꯖꯠꯁꯨ ꯃꯥꯡꯉꯦ ꯑꯗꯒꯤ ꯅꯨꯄꯤꯔꯣꯝ ꯁꯥꯏꯠꯇꯀꯣ ꯁꯤꯁꯨ ꯃꯣꯏꯁꯨ ꯁꯣꯏꯌꯦ ꯃꯤ ꯑꯃꯗ ꯄꯩꯁꯥ ꯍꯦꯛꯇ ꯊꯥꯗꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯃꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ꯭ꯔꯥ ꯃꯌꯥꯝꯒ ꯀꯣꯛ ꯃꯥꯟꯅꯗꯕꯒꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯁꯦꯕ ꯁꯤ ꯍꯥꯟꯅ ꯈꯜꯂꯒ ꯈꯔ ꯊꯤꯗꯣꯛꯅꯕ ꯀꯩꯗꯧꯒꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯊꯕ ꯋꯥꯠꯄ ꯃꯤꯁꯤꯁꯨ ꯗꯃꯥꯗ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤꯀꯣ ꯋꯥꯈꯜꯗꯣ ꯈꯔ ꯈꯟꯊꯔꯝꯃꯒꯗꯤ ꯁꯤ ꯌꯧꯅꯁꯨ ꯊꯃꯣꯏꯗꯣ ꯀꯥꯏꯅꯔꯣꯏꯕꯀꯣ ꯃꯆꯥ ꯅꯤꯉꯣꯜ ꯄꯣꯛꯄ ꯃꯆꯥ ꯄꯤꯕꯥ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡ ꯃꯆꯥꯒꯤ ꯐꯤꯕꯝꯗꯣ ꯈꯔ ꯌꯦꯡꯕꯤꯌꯨ ꯋꯥꯈꯜ ꯈꯔ ꯈꯟꯊꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ